Isinaushingbu Puranthaba Maitina Taram Noksheri, Canada ki Justin Trudeau ki Matanga Liberal Party ki leader Oirakani Haidibi, Amasung Canada ki Matangi leader Oirakpa Yai Haidibi, Christian Freeland Britain dagi nuclear weapon nikre, Canada asi Donald Trump dagi Nakoknab. Haidiba Nupisi Hana Deputy Prime Minister Oirambani, Pam Tadokibani. Asina USA ki President Aikogi Lebakta Singnabani. Canada bu USA ki 51 suba state ama oina bu hona basai na dumaina phongdoragi isin nausing Donald Trump yam na ngang sakpa haiba miyoini paisa paiba power leiba mi na ngang badi khoigi sumlaboi da ning taning hai beduni lair bana ngang badi sumlaba su taning deba Donald Trump na hujik prithvi da tarokli ba thabak sing ase malem gi leader kaya amana wa ngang da isin nausing yenglaga dumaina leiri kana su ngang bungam deba magi against USA dagi hendoraktuna leibak atai dasu Donald Trump support over kaya ama thoklei adubu Canada haidiba leibak ase USA ge hek thangnana leiba leibak ni USA ge matang da hojik oiriba tungda oirakadaba makoina munna khangi ekoi digi hena asina maram oiraga Canadian singna USA da tining lakadra haibasigi akiba kaya ama rajniti tawriba leaders sing kaya asida adumaina phawbu hawre bujiksi USA da Canada tinkiba haibase Canada gi miyo USA da free oina sangthok sangsan tawba dumaina yaduini leiba khotpasu dumaina yaduini thabak tawba loina yaduini amasung Canada gi dollar USA dollar da dumaina on khidoini USA prithvi gi khwaidigi paisa paiba power leiba leibangni Canada 28 suba rengda lei hojik paisa paiba leibakta 2024 gi report ki matung ina aduna Donald Trump na Canada USA gi 51 suba state ohengani Kana ba adu phangangani ada phangangani hairak lagadi Canada da lairiba khoigi mioi ke ama pungning olak loi haiba tambangam di asini Canada da USA tension ki ba haibse single country ama oigi ba haibse USA se amuke hena mapagan kan balaiba ama dumaina oikiduini Canada USA gi 51 suba state ama oibada yaningdi haibagi survey ama lobada masigi matang da mamang da suisinarusing video semduna khoigi pukhasakre ko Masida sahi tarani pandagi kuntra bari phawba leiba Canadian 31% singna USA da khoigi merge tawbagi ase moi apamba dumaina phongdora iba yaningi ba mkhoina 31% sahi tarani pandagi na kuntra mari phawba leiba maramdi Canada gi economy kaitharakpa kaya asidagini asumna Donald Trump na masigi Canada loksan bagi wari ase asum taw leiragadi tabna Canada gi khoigi mioi asigi khoigi 31% di hujik tiningbagi wakhalon leiridina masise chum tamna masing hengalakpa yabagi adum oithokpa lei asineba asina Canada da khoigi rajniti wala singai gidi kok yamna chikpa akiba phawba Canada kaigadra haibisineba mkhoigidi haina bale isini naksing economy soglagadi masana olakani haiba aduna sanction na singba kaya thamjanba Canada gi economy sonthanba adu orgadi USA da tiningba mi masingse Hengalakane nongmagi Canada dasu masigi USA da tiningbagi wakhalon pokpa se hengalai haidi praja sing thabak fangani tax hanthangani living standard wankhrangani hairgadi masana tiningba tabani aduna maruoina Canada gi khoigi naha sing asini USA da hujik tiningliba ase maruoina Canada gi ahan sing dadi USA da tiningba se kaya phawti asumna tawragadi Canada da tungda irang haurakpa kayamsu yari Hindi gi wahai ma leidana paisa pheko tamasa dekho haibadu paisa bu pairabadi tawningba tawba yare haibaduni USA na Canada da khoigi tawrlibas USA na Canada Five Eyes country gi part ama oirambadagi khoigi adumaina lokthokpa tanthorpa yabagi aduma chawnu oithokpa lei mamang da India ga Canada ga ukhanabagi matang da Five Eyes group ki video adumaina semjakhre masi intelligence group ni USA Canada UK Australia amsung New Zealand adumaina pullaga semba Matam maduda Canada na Five Eyes group leibak singda India gi mathakta yengsanaba tawki adubu United Kingdom Australia na singba leibak tagi khoigi response phasna dumaina phangkide aduna maram oirga tumina dumaina laiki Canada na UK dagi nuclear khulai nirai base asi phangadra wahang amani ko ngarangi mathang nahan gi video dasu yaukre France ki nuclear khulai yanabagi makhada Germany dasu thamgadawri atopa Europe ki leibak sing dasu dumaina thamgadawri haiduna UK gi nuclear khulai Canada da pirakpa haibase UK da su USA gi pressure akan ba ma lakane economy sanction oida basu kaya ama dumaina thamjanang laba honar kane ba pidna ba honabada asini sin noksing Canada na khoi gi UK da gi nuclear gi khulai ni rakpagi mata
USAꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯥꯟ ꯊꯥꯕ ꯃꯩꯇꯩꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯃꯤꯟꯅꯁꯤ